Manipur ki territorial integrity da Makhal Amatagi Akaiba Leiroi haiba wafam Union Home Minister Amit Shah Tampaki tongan ba CSO Singda Thajaba Pirakhre wafam asi numit mari nigi khongchatta garang Manipur da thunglakiba Union Home Minister Amit Shah Coordinating Committee on Manipur Integrity kokomi yauna Tampaki tongan ba CSO Singda Chief Minister gi Secretariat unakiba amada Union Home Minister Amit Shah na phongdokibani Union Home Minister Amit Shah unaruraba matung Uripo Gyambem Lekai de leiba kokomi gi office ta pangtokpa paugi mifam amada Somorendro na hai Manipur gi lam inchi ama fauba mangaloi haiba wafam asi Union Home Minister Amit Shah na Thajaba magaloina na phongdoki loina na tongan ba administration amagi damag demand tawriba MLA taragi wafam adu khana nainabagi mathau tade miyam na maduda karigumba Makhal Amatage chingnaba nungnangba made nungaitaba faubiganu haiba wafam su Amit Shah na kokomi da Thajaba thamlaki Suda Lairiba Kukilal Huluf Amadi Assam Rifles Anigi Marakta Afaba Mari Laibana Yaragade Manipur Dagi Assam Rifles Personnel Sing Lautok Piro Haina Kokomi di Maike Dagi Bukatki Maduda Union Home Minister Amit Shah na Irangasi Mapung Fana Lakshin Nabagidama Manipur da Thazalakiba Army Paramilitary Amadi Assam Rifles ta Miyam na Thazaba Thambiyo Handakta Tampaki Miyoi Kyama Serodagi evacuate Tawrakiba Duda Assam Rifles na Achoba Thodang Loki Haina Mahakna Phongdoraki Union Home Minister gi wafam adude miyamna laugadaba khongthang oiba maramna maduda kokomi gi maikeidagi karigumba amata makha tana thamkide Somorendro na makha tana hai hojik thokriba irang ase mapong fana lakshinaba Kukilal Hulup Singha taunariba su handoknabagi matangda CSO Singhi maikeidagi pukhatki maduda Union Home Minister Amit Shah na Thoidokpo wafam amata palakide adum oinamak CSO Singhi maikeidagi su handoknaba akanba mongda taksinki loinana hojik thokliba irang ase khudakta loishinaba suda leiriba Kukilal Hulup Singh khudakta micham miyamda nongmai kapa lefallo nongmai kapa leptana santigi wari sanabo oithokloi haiba wafam kyasu Union Home Minister Amit Shah da mayek sengna thamlamki haina Somorendro na makhataraki kokomina ha matham khiba wafam kara haitare Manipur gi integrity mata miyamna yam singnaduna nungnang leramba adumodi mahak sosoi chadra maduda karigumba ayetpa kaiba karigumba mafam ta Leiroi haiba mafam yam Thajaba Manipur integrity mata de ma inchimbo kahelo habagi amna boldly mayamda hairami haitare uki ge mele tarana separate administration lama khangau demand to gibudu madugi matang su mana haibsi madugi wafam du karigum khalam tada khana ba musung nainaba mathau tade maduju koi chinganingai oide miyamna maduda nungnang amadi nungaiteba phobiganu haibasini maangna akoida miyamda thamamsi hadi koi kokomidu sammi atop civil society thamami haitare Amaromda Union Home Minister Amit Shah unaruraba matong Paumi Singha unaba amada All Manipur United Club Organization Amukogi President Nando Luwang na hai stadasida tangdulai taba pibam ama puraknabagidamak Kukilal Hulup Singha taunakiba sugi kanaba amata leitre su taunaraga santi purakpa ngamgani haina khaliba Government of India gi wakalona do tabak ton thokpa ngamdrei madugi makut micham miyam da oina onsilaklei maramaduna Kukilal Hulup Singha taunariba su khudakta handokadabani Kukilal Hulup Singha su taunari makai stadasida tangdulai taba pibam purakpa ngamloi haiba wafam sing amukogi maikedagi mayek sengna Union Home Minister Amit Shah da thamki Suda Lairiba Kukilal Hulup amadi Myanmar dagi lona thumna changlakliba migrant singna lamdam asida popi pambi thabagi thabak chathariba kyasigi matangdasu amukona pukhatki madugi paukum oina Union Home Minister Amit Shah na BJP amasung Government of India na matam pumbada popi pambi thabagi mayokta leptuna lakli masi aikhoigi oinadi achoba isu amani haina thamlaki loinana Manipur gi territorial integrity machet tana kaibagi wafam Leiroi masi mahakna BJP gi national president oina leiringai dagi miyamda Thajaba oina piduna laklaba wafam amani haina Union Home Minister Amit Shah na makha taraki haina so Nando Luwang na Paumi Singda phongdoraki Ngasi Union Home Minister Amit Shah ga unakiba duda Scheduled Tribe Demand Committee Manipur World Meeting Council Forum for Restoration of Peace Committee on Peaceful Coexistence Manipur amadi All Manipur Muslim Coordinating Committee gi mihut singsu saruyaki hairi Khoi thamjaramba pau akoi wafam dadi su ribok to su so long as su sina sanari makaidi adum Manipur da makoi gi ground du thugai sum tawrabina masi Manipur da peace leitre hoji thoi akoi sidai de hoji mayam meeting tawri adu waswai singkhong singa da leiba matamda su gi kedra sina kadawram ga da gi habisi miyam gi marai bak tambang ngam de habisi so ko da moi da thamjai